Kakching Lamkhaida pangthokhiba Miyamgi Mifam Kakching Police na meeting tangkhai challakpada Thugaikhre amasung Kakching gi imasing houna saokhre. Chahi ama hellaba Manipur gi tangdu leitada erang asigi waroisin puraknaba social activist Ashabg Kashar amadi Imagi Meiragi Convenor Sujata yaona Mifam asi pangthokpani. Miyamgi apunba kholau ama launabagi pandamda langsai thongna Kakching na sinduna Kakching Lamkhaida pangthokhiba ngasigi Miyamgi Mifam adu social activist Ashabg Kashar na wangangma loiraba matungda Imagi Meiragi Convenor Sujata na wangangba haurakpada Kakching Police ki miyoising changsilaktuna Miyamgi Mifam adu lepnaba haibaga loinana ahenba police force sing changsilaktuna meeting adu thugaikibani. Khoisaunaraba miyam aduna aikoi minai oina hingba pamde Manipur gi saktam kaiba yaroi ima lebak Manipur kangadabani ima lebak Manipur na yaifare haiba kholau kaya lauki khoi leijariba mayam se hujikti khanaba chenaba akhoi meseng langnaba khaunaba adu nataba akhoi gi Manipur se soiga dore akhoi ware adudi praja mayamna fajana unity oina punsalaga yamna afaba moongda yamna highly educated oiba moongda aikoina taksanba aikoina police amada thabak tawba lan tawse hairasu police amada common inclusive oiraga aikoi karmaina tawsera solution purakse hairasu karmaina lambi thisera haibalomda praja mayamna leblaga madukumba akoi lambi ama seminaba tangai phate haibagi lomda ai ima ibel singa sigumba lambi da phap tamina ningai gi tamakta adugi tamakta aidi organization sinda invite tawbagi aidi madu lakchabani